Lakhipuronline puthok-saba June gi tang kunhumdoi sagol se numit ki Khomjinba Pao tabirasi. Ahanbada maruoiba Pao. Ising da lukkiba baskandi gi miyoi adu ngarang sina phangkhre. Moragang changpham da lukkiba miyoi aduna hojik phawba thiba phangdana leiri. International sepak takraw sanaroi NIS coach Yengkhom Ratan Kumar Laikidre. Niranjan Fanjobamna AIMMAF National MMA Amadi Striking MMA Championship Lisinginiga Kunithoida gold medal lawrakre amasung lambi seminabagidamag sarkarda kayara khan haijakrabasu sembitabadagi jiribangi uchathol lamlongda wakat mifam chatakre haujik mapungoiba pau tabirasi Silchar town ki Ikhola Swamiji Road ta thumjinduna leiba isingdagi asiba hakchang amangarang NDRF ki miyoi singa lokhatkre miyoi asi Silchar gi DRDA area dagi Sunil Dev kawi masagi chahi 52 rom suragani hairi पीछे हो जाओ साइड दो Baskandi kainau leirak kasar da leiba miyamna bhaiti haina khangnaba Anwar Hussain chahi 13 haukiba June gi tang 19 da Nayagram GP ki Chirir Part 1 ki manung chanbada Palarburn Bridge manakta isingda lukkibadagi thiba khangdana leirakibani SDRF ki miyoi kambu yauna thi humbagi thabak chatharaki adubu phangba ngamkhide kaina thangda ngarang numidang wai pung 5 rom taba aduaida Slampur gi ngami singna nga phabagi mahajal thadaduna thibada phangba ngamkhibani hairi thodok thokpamda Lakhipur gi MLA Sri Kausik Raisu laktuna yengsinki panbayai Abdul Karim amadi Ingele Bibi ki machanupa ahal Anwar Hussain haukiba June tang 19 dagi thiba phangdana leirakibani Nakal amaromda Sribar GP ki manung chanbada Sangom Sumbi Moragang changphamda thong mathaktagi isingda takiba chahi 13 rom suraba nupa ama hojik phawba thiba phangdana leiri Biswajit Ri Koba Miyoi Hospital da laying duna leiriba mahaki mapa Benuri gi chana thaknaba thiluraba matung halakpagi lambida khudong thiba thodok asi thokibani SDRF ki miyoi kangbuna thiumbagi thapak chathaki adubu ngarang numidang wairam phawbudi thiba phangdana leikhi Panbayai Biswajit Ri Lakhipur Bidhan Sabha Kendra ki Manipur Tarapur GP gi manung chanbada Tarapur Bagan gi Benuri amadi Janakiri gi machanupani Barak Tampak ki jila ahumak ichau gi phibam hongdana leiri Silchar da ngarang numidang pung 10 da Barak Tural gi singimai khudong thibalai gi meter amaga centimeter humpu humdoi mathakta chenki pung da centimeter amagi changda ising hantarakle Assam gi ahanba international sepak takraw sanaroi loinana NIS coach amasu oiriba Lakhipur sub division gi manung chanalaiba Sribar Awang Lekai gi Yengkhom Ratan Kumar Elias Bocho Laikidre masagi chahi 93 sukre mahak hakchang nungaitaba amadagi Buros Memorial Christian Hospital Alipurda numit kharani mamangdagi layeng duna leiringaida ikhang khangaudana ngarang June gi tang 19 yumsakaisa numit nungthil pung 2:35 da laikidabani hairi mahaki nupi amadi machanupa ama lehauri mahakna manung matam chadana laikidabada Sepak Takraw Federation of India amadi Assam Sepak Takraw Association na thamoi sokna awapa phongdorakre Assam Manipuri Muslim Youth Front na silangtuna Samaj Sebak amasung Sahitya Premi Abdul Bari Khan laikidabada awaba phongdokpagi mifam amangarang June gi tang 19 yumsakaisa numita pangthokre Alipur da leiba community hall da pangthokiba awaba phongdokpa mifam adu front ki president Jamir Ahmad Chaudhary na mifam apu loop ki pautakloi Ahmed Chaudhary ex GP president Nazrul Islam na chingba saknairaba miyoi singna presidium member oiki
Laikhidraba Samasebak asigi punsi amasung thabakki maramda Salahuddin Sirajuddin amadi Jubair Ahmad achingba front ki dubloi singa wangangki President Jamir Ahmad Chaudhary na phongdokkibada masagi oijaba thidaba amasung Meitei natraga pangalgi khenaba thamdana apunba Manipuri khunai gi manglan sagatcharamba luchingba si loan sahita manav adhikar na chingbalam kaya da chokthaba leitana miyoi khunai gi yaifana nabagi damak singthaningai oiba thabak kaya tobirame mahakna tabang thadokkiba si khunai asigi achouba mangjaba mani Laikhidrabagi damak mapuda miyam punna Yaipadua Nijaraba matung mifam adu loisinki Niranjan Fanjaubamna All India Mixed Martial Arts Federation AIMMAF National MMA amadi Striking Mixed Martial Art Championship Lisinganiga Kunithoida gold medal laurakibada Jaribam District ki miyamna apenba phongdorakli All India Mixed Martial Art Federation na Global Association of Mixed Martial Art ki makhada New Delhi ki Pragati Maidanda handakta June ki tang 13 tagi 18 phauba numit ini chupna pangthokiba International Health and Fitness Festival lisinganiga kunithoida Jiribam dagi Niranjan Fanjaubamna kilogram humbu manga dasamik nipan gi featherweight category da gold medal laurakna Manipur imagi mingchat purakhiba kaloinana jiri lamdamgi anoba itihasa masema ngamkhibada Jiri gi miyam gi thamoida thoidok hendokna apenba nungaiba phaunari maroina sanaroi asigi masagi laikai gi club laisem club ningthe ki executive members amadi laikai asigi kunja singda hena nungaiba apenba pokli ningsing bajai Niranjan Fanjaubam striking MMA da weight category asimaktada mamang chahi lisinganiga kunma thoigi amadi amateur muay thai kg humpum makhai weight category gi national gold medalist oiduna punna national gi thakta gold medal ahum phangbaga loinana mamang chahi lising aniga kunma thoigi Global Association of Mixed Martial Arts na sinba World Championship Amsterdam Netherlands ta pangthokkibadasu saruk yaruba sanaroi amani aduga lakadoriba Asian MMA amadi Striking MMA Championship lising aniga kunithoi dasu saruk yanabagi selection phanglaba nauna machin tumkhatlakliba arangba thaun michak amani mahak ti Kanglasa Martial Arts Academy Silchar Assam gi MMA amadi Muay Thai gi coach Rosen Irom amadi Avilas Tongbram ani gi makhada lising aniga 18 June thadagi sanaba horakpani aduga Imphal gi RMX Mixed Martial Arts and Fitness Imphal gi one championship fighter amadi pioneer of Manipur Mixed Martial Arts hainasu khangnaba Rosen Mainam gi makhada training tawrakhi aduga hojikna Bangalore da leiriba KOI Combat Academy da makhada na training chathari India gi saknairaba coach Bisal Segal gi makhada coach Rosen Mainam gi matengalena coach Bisal na handaki national championship asida achangba sel punamak puthokpiduna saruk yakhibani haina sanaroi masana phongdokre hairi Lamlong Kaithel dagi Bidanagar Harinagar helipad fauraga hospital taba amadi Kularthol dagi Uchathol taba lambi singasi sembinanaba sarkar da kayara khana haijakrabasu sembitabadagi mafam adugi miyamna ngarang Uchathol lamlong da wakat mifam chathakre ngarang dagi Uchathol lamlong Kaithel da UPC Uchathol MCH Harinagar YLL Lamlen Kun amadi MBC Mahikulena Sinduna wakan mifam phamkre wakan mifam aduda Jiribam District ki Deputy Commissioner W Malengan Bachanglai IAS amadi Manipur Lenga ki Works Minister dasu DC ki kuthangda memorandum amasu pisinki wakan mifam aduda saruk yaribi Uchathol Mairapaibi gi luchingbi PH Montessori Debina Paumi Singi mafamda asuna phongdokhi Aikoigi Uchathol Harinagar Bidanagar Tariba Lambi National Highway number 37 dagi laiba sumba lambi ase asuki matik phatre Praja miyamna khudimangna khangnaraba ngaptani nong chingchuba matamda asuki matik phatre lambi asida chalibasi yamna maruoiba lambi ama oirabani hojiki matam asida maramdi hariba Uchathol sidagi tariba lambi asi helipad taribani aduga 50 bedded hospital taribani aduga sports complex tariba lambi asigumba lambi asida ana layengi damakta praja singna chattaba yadraba lambi ni passenger singna helipad na Imphal ta paibi damakta chatraba yadraba lambi ni do chhatra macha singna college chaliba school chaliba
ऑफिस चलीबा प्रजा खुदिमंगना सिगुंबा मरुब लंबी असि पालिबा लेंगागा सिना मियें सुंदा ताबिदबसे मसे अखोई प्रजा मियामना थवाय अदुकी मति नुंगाइजदे मसिगा मरी लेना अखोइना हौगिबा तांग 10 दगी तांग si kunbaugi manungda miyeng changbiu haiba asuma mari leinaba wakpham kaya ningsing khrabani adubu asigumba wakpham sing asi mari leinaba lainga nga si bauda karigumba response amata pibiraktabadagi koina ngasi asigumba usa than harinagar bidanagar amadi lamjen gun hariba laikai asigi club marina lamjing laga asigumba sit in protest asi chasabani aduga asigumba sit in protest asi hariba numi humni asida lainga ga san karigumba response amata pibiraktragadi asidagi hen akanba khongjang ma changchilakbasu yai haina wakpham asi thamjai अरोइबदा मरोइबा पाव अमुखन्ना इसिंग द लुकिबा बासकांदिगी मियोय अदु ngarang sina phangkhre मोरागांग चंगफम द लुकिबा मियोय अदुना होजिक फावबा थिबा फंगदना लेरी इंटरनेशनल सेपाक तक्रो सानारोय NIS कोच यंगखोम रतन कुमार लेकिद्रे निरंजन फांजोबमना AIMMAF नेशनल MMA अमदी स्ट्राइकिंग MMA चैंपियनशिप लिसिंग अनिगा कुनिथोयदा गोल्ड मेडल लौरखरे अमसुंग लंबी सेमिनबगिदमक सरकार दा कयरा खन हाइजक्रबसु सेमितबदगी जिरिबांग की उचाथोल लमलोंगदा वाकत मिफम चतखरे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare